कुंथ्रारक सुबह ड्राइवर्स डे की थरम मणिपुर की मफम कया पाक सन पांगथोनख्रे खुदोंथीब कया मायोकनदुना थबक तौरिब ड्राइवर सिंह असि अनसंग हेरोनी हाइना मिनिस्टर जेंद्र कुमार सिंथाख्रे अमसुंग लोक सभा पास तौखिबा सिटीजनशिप अमेंडमेंट बिल सिने तरा तरुक अतमतन विड्रो तौगदबनी हाइबा डिमांड मणिपुर पीपल्स पार्टी एमपीपी ना रैली सख्रे ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन सिंधुना कुंथ्रा सुब ड्राइवर्स डे की थरम ngasi पांगथोखी खुदोंग थीब कया मायोकनदुना खुनाई असि थबक तौरिब ड्राइवर सिंह असि निहाइना हेल्थ मिनिस्टर एल जेंद्र कुमार सिंह ठाकरे दुलालिन लैबा इंटरस्टेट बस टर्मिनस ता पांगथोखिबा थरम अदुगा मरी लेना हेल्थ मिनिस्टर जेंद्र कुमार हाइखिबदा ड्राइवर की सिंफामदा लैरिबा सिंगना स्टेट असि लैरिबा मियामगी दमकता सिंगनबा कयागा लोनेना लौरिबा थौदांग थागनिंगाइने ड्राइवर सिंह असि स्टेट असि की ओइनदी मसक खंगबीद्रबा हेरोनी ड्राइवर सिंह की फंगफम थोप राइट्स लेंगाकना पीबा हाइबसे तौदबा याद्रबा मैथौने ड्राइवर सिंह की ओइबा करी साखत थौरांग की थबक स्टेट अमदी सेंट्रल गवर्नमेंट तौबा याबगे हाइबा ड्राइवर अमदी यूनियन सिंह की माइकैदगी सजेशन पीबियु लेंगाक अमदी ड्राइवर यूनियन सिंह का पुनः समिनिबगी तंगाई फदब लई ड्राइवर सिंह की लैरिबा एसोसिएशन अमदी यूनियन सिंह असिगे यूनियन सिंह की थौपुब सिंहसु फमगी खक्त खंदना ड्राइवर सिंह की खन्ना अफब लीडर अमा ओइने थबक तौबना पुनमकी अफब ओइगनी हाइना मिनिस्टर जेंद्र कुमार फोंगदोखे हेल्थ डिपार्टमेंट की माइकैदगिसु ड्राइवर अमदी मखोइगी युमगी मियोइसिंग याफा थौरांगी दमक ओइबा थबक थौरम कया पाइखत्सगी हाइना मिनिस्टरना तिलेबा मियाम अदुगी पुनिंग सिंसिनकी हेवी vehicle से ट्रक लोड मैम पूरगा मधुगी पुरकपगी पोचै सिंगना मणिपुर दे लेहरी मकल मणिपुर प्रजा थाकदोइने अमसंग मपुदरी द रिपोर्ट तौदोइने अमसंग मधुदी फंगप थागे तोलो तना यंगी रिपिंगा अमसंग इचा लाइक ता मनदोइने इन थाकदोइना खनबा ngami मकल के ड्राइवर सिंग से आइन देखले बिकॉज़ these people they are so courageous driver sing professional driver sing say they are but unsung heroes ne karam hero no haiba ta ge de mina masam khangbi da mina ubi da mina sak sonbi da makal heroes ne ngasi ke thoram aduga mari lenen all manipur road transport drivers and motor workers union gi general secretary maimam anil maitin haiki bada adungai kumja lisingoma chamaplam fitragi January tara marida driver lising khujing oiduna driver singi matakta satharakiba miyot minaibo yani fong doktuna miyam ge oiba khongset ama satkiba numit adubo ning singduna ngasi fawba drivers day drivers singi numit thauramasi pang thoktuna lakle ngasi su marebak mazati ge dabak thawai khubak ta haftuna thabak tauramba laikhidraba driver kaya gi mafamda haikaleka tamduna state asigi miyamna ikai khunaba utle lenga ki maikai dagi su lamdamasi ki miyam gi damak kathokpa kaya ga loinana thabak tawriba drivers sing yaifa thawrang gi damak oiba yaba thabak thawram sing paikhatpa changi state asi da fauduna chatliba national highway amasung thongi phibam fagadan ba changi national highway ba kuntra taret infal jiri lambi gi yamna maru oriba thong barak amadi makru thongi phibam tangai fadana fagadan ba changi haina general secretary asina marina ba authority gi puning sing silakle ngasi pangthokiba drivers day thoram aduga mari lenana laikhidraba driver sani yangkhaini thoigi mafamda haikaleka tamkhilunena laikhidraba singa sigi lehoriba yungi mioi singda khodolpot tamduna ikai kunabas utkhi ड्राइवर सिंह लमीद चटपदा खुदों थीबा मैम मायोनब खितंग फरमैदमदा अखोइना माउना सिंगबा बाना सिंगबा हाईवे सिंगसिदा अखोइगी यूनिट सिंग हामगा थमी ऑल मणिपुर ट्रांसपोर्ट ड्राइवर्स अंड मोटर वर्कर यूनियन ना ड्राइवर अशोका दैगिदबा ड्राइवर यावरगसु वेलफेयर फंड मा खाइबनिना मखोइदगी तवम थोकपुदु सिबौदु तौरुन लागली मणिपुर गवर्नमेंट की साइडता ड्राइवर यूनियन हाइनिंगबदी ngasi lambi ani national highway 37 amani number 2 हाइबा lambi ani si हुजिक फाउदा अखोइदो उबो मतमदा मापुर lambi si lambi je हुजिक कोला साबगी ममी उदे national highway 37 इम्फाल जिरिबाम lambi je su अचौबा थोंगी प्रॉब्लम am khak leidna ngasi khudong chadaba myam mayungnari masi government athu matamda lotion biraga labi phatabagi kano myam si kohon binanaba athu matamda honaningi CF amasung PD minister Karam Siamna driver haibase khunai asida khwaidagi daita leiba misakni haina fongdokladuna driver singi sinphamda leidiba khodimak minister na thagatpa fongdokre wafamasi all manipur petroleum tankers drivers union sinduna laringman makha lekai napungkhong community hall the pangthokiba kunthrarak suba drivers day ge thauramda minister na fongdokibani minister na makata na hai
Manipur Ladiba drivers singi tongan tongaba loop singasi amato when a pun sinduna drivers sing amato oiba kolau laurabadi lenga na drivers sing apa matabagi sang hingat kani amadi drivers sing namasagi dai the kangna matam leba kebikta tabak tauba matautai Luin and tabak taubada aigi haiba wakalon tado laga miam gi haiba na mang taraga tabak taurabadi mangzil taba namgani haina sufongdoke Tauramadu Mari Lenana, driver Sinpam the Leramba, Chahi Yamnaba Sinpam the Gipotaraba Al Marida, Ministerna, Sielgi Mating Sukusinaki, Lunena, Laketraba drivers sing Imamanu sing the Su, Association Gimaikadagi, Asamakodol Potamki. Driver sing na di ekoi driver ni haibagi yamna handaba wakalon da khalam gadra adu di khangdre adubo ai sagi side gi di driver haibase asugi matik responsibility leiba sinpham mayam ama ladies ba mayam sigi manung da driver se amani hai petroleum products sing da ojeki petrol na singba diesel na singba da SK oil yan bagi posi yam chatharami hujiki driver sing na choba daitam lobi dana Manipur sarkar bu Choba cooperation of my PV I am minimize over. Amoromda Manipur Drivers Welfare Association as Sinduna Sagon Manolera Manning Lake the Labor Sakot Taurang Luki Holda Pangtokre Tauram Aduda Sigis Warul Piraduna Sagon Assembly Constituency MLA Ark Imon High State Asik Sakot Taurang Yauna Hiram Kudimakta Prazagi Fanabagi Ahinung til Kaidana Oizaba Punamak Tadokuna Drivers Singna Mangzil Tana Katopaga Lunen Tabak Tauri Haibada Haiman Batokloi Drivers Singna Lambi Tong Fatabagi Kudong Shadabakayagi Matakta Ban Blockade General Strike Yauna Hiram Kudimakta Kudong Shadabakaya Tengnari Asigoma Piva Masida Mipung Kudimangna Drivers Singi Role Amasung Responsibility Kangbaga Lunena Langaki Maikai Dagisu Drivers Singi Punsigi Damakta Chanaba Scheme Siamdana Kudong Saba Pibaki Tangai Fadabalai Haike Nakalamaromda Citizens Amendment Bill na Maram Oiraga Manipur Yauna North Easta Oral Iba Piva Masigi Matang the Paladuna Arki Imona Makata Nahai Citizens Amendment Bill Asi Congress Party ki Oinasu Yamna Maru Iba Isu Ama Oina Lawe Bill Asi Rai Sabada Putok Tringaida Central Government Select Committee da Amada Thadaraga Karamba Condition da Kari Area da Nungaitaba Lai Haiba Isu Adu State Sing Aduga Kananaraba Matunda Select Committee Aduna Kona House da Putok Haningi Hainasu Pongdoki. Rocket Matamda, Toll Matamda, Labakiva Yaudi, drivers in Matanda spoke to the Natana, Radikia Mam Chopadu Mayava, she the brand is like again, Pangtopana Sarikari, Oigi, Pangtopi Avana Kari Lay, Adu Sugumba schemes, policies, Putopana Lay, Habsida, when Kangmadam Zipokidi, Putopokesu later, the city, Labakivani and I miss what comes in ID. Masi, Yamna important over human in longevity. Masiki Taramadda Manipur Drivers Welfare Association ki President Babudon Saikhubana President member na famki Manipur amadi notice state singda chauna saithing pigadoriba Citizenship Amendment Bill sing taru ki mayok tanga sinungtil Manipur People's Party MPP na Kongsat Satuna Lok Sabha da pass tawkiba bill asi atuba matamda withdraw tawgadabani haina demand tawkre MPP ki President Oinam Zugindrona Lusingduna Polo Ground Maninda Laiba Party Asik Office Tagi Haurakiba Kongsat Aduna Koiraman Kaitil Fauduna Laklaga Rasbaban Tama Lakna Bahonaki Adabu City Police ki Kambu Ama Laktana Kongsat Chaliba MPP ki Thomi Singbo Congress Baban Mapada Tatuna Thamke Police na Tingbada ki Kongsat Adu Rasbaban Tamna Chapangam Kide Madugi Mahuta Party Asik Office Tamna Amuk Laktuna Citizenship Amendment Bill gi mayokta penabo kholau kaya lauki Kongsat asigi matangda MPP ki President Zugindro na haikibada handakta Lok Sabha da pass tawkiba Citizenship Amendment Bill sing tarataru asi MPP ne yabangam loi bill asi pass tawkiba asimak BJP na notice state sing da leriba forup sing mutatuna Hindu leiba onthok na bahona bani maramaduna Manipur amasung awang nopok state sing da sokada bill asi athuba da Lok Sabha da withdraw tawgadabani Amoromda Bilasi Sanahandanaba Manipur Miam na Kongjang Kaya Sangsilabasu Manipur Lengakna Tausadana Laitokpa Yaningde Atuba Matamda Manipur Lengaki Firep Lautokadabani MPP gi Oinadi Bilasi withdraw Taudri Fauba Kongjang Sangsin Kiganisu Haiki State government Hairisi Billani Higamata Kanta Kandati Haibagumba
अदुगुम्बा पोट अमखक छंदोई मदुदी अखोई MPP दगी मसी याम चावा कंट्राडिक्ट लेबा पोल अमनी मरमदी अमना यूनियन गवर्नमेंट ना लोरकदबा बिल मखल अमनी अखोई मणिपुर प्रजाना ILPS स्टैंडर्ड ना लेरिंगै मतम सेदा सिगुम्बा सिटीजनशिप अमेंडमेंट बिल अमा पास तौसलपा हैबसे सिगुम्बा अखोई मणिपुर प्रोटेक्शन बिल से मसी चना रोय काना रोय हैबगी वाखलोदु नेशनल पॉलिटिकल पार्टी सिंगदा मयक सेंगना ताकपनि हेन MPP ना लौई मरमदना सिगुम्बा नेशनल पॉलिटिकल पार्टी सिंग से मसिना भारत ता अमदी मणिपुर शासन तौरगदी सिगुम्बा बिल से मसी कानरो बिल ने अखोना स्माइन MPP ना थमजगे Citizenship Amendment Bill sini taratar ki mayok tanga si Democratic People's Front Manipur amadi Singtam Women's Development Association Manipur na pun sinna wakat mi famama hianglam wavagai lamkai kaitel pangthokre kaitel faminupi sing amadi kanglup kayagi mioi sing saru yadana fam kiba wakat mi famadi saru yakiba singna bilasig mayokta tongan ba yaning daba wahi sing iba placard sing paiki loinena Democratic People's Front Manipur amadi Singtam Women's Development Association Manipur na billasi parliamentagi handok tri fawba makhal makha kayagi khongjang sing makha tana sangsin ki gani hairi Lok Sabha na pass tawkiba bill asi ki thawong amadi BJP na lawrliba phirepu yani ba fong dokto na Socialist Students Union of Manipur SSUM na khongjang sangsin bahawraga ni hairi lakliba January kun gi ayuk pung tara dagi nungtil pung wari fawba Manipur gi laikai khudimakta wakat mifam sathaga ni haina cherola sina makha tari nakala maromda Pangal Students Organization Manipur na su bilasi gi mayokta lamdamasi gi miyang punna makhal makha kai gi khongjang sing sangsilaga ni haina cherola mana khangalakle United Clubs Organization of Bishnupur District Moirang Kendra Apunma Maira Paibi Imaluf Uvako Moirang area surrounding village clubs organization amadi Kaitel Fambi Singilup Kayana Citizenship Amendment Bill singni tarataruk yaning da utuna Moirang Kaitel da wakat infam satakre wakat infam loi singna CAV ki matang da Manipur lenga ki firep karino Manipur da CAV chanaba yaroi Manipur People's Bill Sunitaranipan Kodak Sana Halu Haina Thaba placard sing Sijinaki Wakan Fam Loising Aduna Wakan Fam Pamabalo Magatunda Moirang Lamkai Fauba Wakat Kongsanamasu Satke Hanak Pang Tokiba Lok Sabha Mifamda House na pass Tokiba Citizenship Amendment Bill singni tarataruk asina notice yawn state asida praja singi thamoida faul liba mi pai amadi sarang na bathok liba asi yamalai bak thibani haina singjamai assembly constituency gi social worker oinam romena fongdo rakli ngarang numidang singjamai oinam thingel da leiba mahak yumda miyang gi mifama mag loinena pangthokiba pangmi sing unabamada romena masamak lakadoriba Manipur Legislative Assembly Mikhalda Singjamai Assembly Constituency the Miyam gi media mam oina thoklagani haina lauk thokladuna makata na hai Vil asi Rai Sabha the pass tawduna ek on khiba tarabadi leibak asigi awang pok state sing yauna Manipur dasu hiram khudimakta akiba fangna sokalakpa yaba gi phibam lei State asi the bill asigi mayokta sangsilapa khongjang khudimakta su Singjamai Kendra gi praja singa khusamnaduna saru yagan hebo wafam singsu romena lauk thoki Amangda BJP da ai ticket anami adubu tasengna singimaida on ma poraksi haibida damakta BJP gi ticket aphangmada support tawna si haibagi adugumba agreement adugi makhada ai BJP da ticket phangawdabadagi ai BJP da support na ai vote lekhide adubu lakadoriba 2022 gi election sida ai any party amada singimai kendra da vote soiding lepani haibasi ayakna media gi mafumda thamjage Manipur the special exceptional provision for protection of the topographical status of Manipur legislate taunaba lamdamasi ki miyam ga punna central government demand tawinaba Manipur People's Party MPP ki high power body ama oriba protection and development committee na Manipur miyam da appeal tawrakli lakadriba lok sabha mikhal ga mari lenana kairao kendra gi oina Congress Party gi jan sampark Avian door-to-door campaign nga si haudokre Congress Party gi jana sampak Avian haudopagi thorom kyam gai mamang lekai de leiba kairao kendra gi hana gi MLA oramba leikiderba karam thamarjit ki sanglel da pangthoki
ngasi ki thoram aduga mari lenena Kairao Block Congress Committee na Congress Party na nauna sanglak khraba Muhammad Nasiruddin Elias Baboy Muhammad Wahidur Rahman amadi Okram Dhamendra taramna okhi ngasi ki thoram aduda Imphal East District Congress Committee ke President N Azit Kairao Block Congress Committee ke President Y Tuamba yauna member kayana saruyaki Fair encounter ki thaudok sing the senabadagi CBI na charge sheet thagalaba police personnel sing trial satharingai manungda matam khara thabaktagi fotha handuna thambiu haiduna extrajudicial Education Victims Families Association Manipur ifamna Home Minister ki thausu puriba Chief Minister da si iduna khangan kre ifamna thadorokpa chirlamagi matungina hanasu fair encounter ki thaudokta laikhidraba sing imam manung amasung witness sing da thaudok sing asida chenaba police personnel singna kihan khangan bagi thaudo tholakpadagi DGP da khangan giba laikre ngarangsu RK Laksna Koba misak ama hat khibagi thaudokta witness oiba misak amada thaudok adu senaba police officer amabu sawatpa mioi singni haiba singna kihal lakpadagi nauna chief minister da si edu ikibani hairi Pradhan Mantri Ujwala Yojana gi makhada sakthong gas connection gi khodong sab lauraga asin makhara gi damak gas cylinder yonthopa gi hainabi thadok piu gas laukhraga book tawdaba amadi cylinder yonthokpana scheme asigi wahan thok lehenma ngamloi haina CF amasung PD Minister Karam Siamna phongdokre ngasi lilong sajing Karam Community Hall da pangthokiba sakthong gas set yanthopaki thoramda minister na socio-economic case ka census da data gi matung inna gas connection gi khodong saba piramna basu ngasidi masage gas connection leitaba nafsa gi card pabi yumthong khudimakta su scheme asigi khodong saba bi bahore maikhu ka hena thokpa polam sing sijinaduna laina tina kaya thokan bamasung nungseta mosilalapa asi handahanaba prime minister na local level khongthang asigi khodong saba lobiu state asigi oina punna gas connection lak ambaga lising ni purom piba haure athuba matam na makha tana pinana ba thaurang tauri phobok saw Indian Gramin Bitra ki makha da nga silang thabal assembly constituency ka oina beneficiary sahum maftrahum doida gas connection piba da natana assembly constituency asigi oina punna beneficiary listing mariga samapan khodong sabasi phangan mangamle haina mahangna phongdoki napsagi card paiba khuding mangna Ujala scheme gi makhada gas connection imai ben singi mingda phangba yaraga su hanagi maruina gas connection lairwa adumba singdudi madugi khudong chaba lairoi aduna gas laitaba family khaktang madugi khudong chaba du lobiu haiduna de madugi appeal duma tawjari aduga gas si Ujala scheme ju loksan ba aduga Ujala scheme hanagi gas tu laibanina Ujala gi makhada ade paisa loan lauraga natraga case piraga mamal du hongna pirakpanina adugi gas to muk atopada yonthokraga ade proprietor weiba gas connection laibe jaga da gas adu amuk ade refill tawdamana maram oidana asaigi subsidy na chingba changdaba khotkadaba mayam do madugi de khudong chabaduma mangan bagi wafum laibanina yaringoi de koi beneficiary singsna ade tawgadaba niti niyom dugi makhada tawdana mana ningba pamba tawbugi thabak chanabi simadi tawbidanaba minister gi site gi maduma appeal tawjari ado khidang sang thaw Hojimatang swaida break matang lobjage break matungda Republic Day ga mari lenena lakotpa section thorangi manung sanna ngasi ayok thangal baza area da thibomagi thabak sathakibagi paw amadi Manipur mas malmi tongan ba I paw sing pudana laksage impact news po mengta lebiyo Breaking matungda taran oksari hoji makhada pawda lakliba January 16 pangthokadoriba Republic Day ge mari lenena lokhatpa sexual thaurangi manung sanna ngasi ayok Imphal West District Police ki additional ASP operation TS Krishna Tombi gi mi makhada police commando teamna Thangal Baza area da thibamagi thabak sathakre ngasi operation sathaki mafam singadudi Thangal Baza gi Mejokhul Kalivari Shani Mandir amasung Jalaldani Thibomba thabak adu ngasi ayu pungni pan dagi pungni pan gi mani yankai manga fawba sathaki bagalunena mafam adu gi mioi shani tara manga gi verification satraba matungda masagi saktak se sudaba mioi taret fagat ki bagalunena makha tawa verification gi damakta city police station da sinaki
Board of Secondary Education Manipur Board and Lauba High School Living Certificate Examination Lising Tara Mapan gi application form Thajin bagi matam January kunmatri fauba delay fine lupa sani haibadi hana lupa lising amaga samapan yankai oirambado lupa lising aniga shama yankai oiragani hairi loinana examination asida external natraga supplementary thagada mahirui singi permission thajin bagi matam su January kunmatri fauba delay fine lupa chani haibadi hana lupa lising ani oirambado lupa lising aniga chani oiragani haina board na thadorakpa sirlamana khangalakli Kangpopi district ki Sangsang village da Paktak Nana Tharamba Popi Pambi Singh Nab NCB Imphal East District Police Kangpopi District Police 7 Emma Forest Department Madi SDC Kangpopi gi Apunba Combined Team Amana Yanthatana Mai Tharaga Mangan Kre Nab ki ASP Nalu Singhduna Sathakiba Drive Aduna Sangsang village ki Chaurak Lam Eka Shama Yankaita Tharamba Popi Pambi Singh Adu Yanthatana Mangan Kibani ngasi yanthatna mai tharaga mangan kraba popi pami singado chaurakna opium kg lising amaga changarom oigani hairi ngasi ge drive aduda Manipur police ki personnel sahumlom su sijinaki Organization for Indian Women Against Crime Sinduna Anisuba Akhang Kanbi Maitei Shanu Award Lisuni Taramapan ngasi yanthokre Manipur ki nungti ki phomba paw se Sangai Express ki publisher oiriba Nisikant sapam sponsor tawduna Manipur ke tongan mafam singda leiba rape victim taragi imung manungda citation amadi lupa lising taragi mana kushinaki Kansipur da leiba Organization for Indian Women Against Crime office the pangthokiba award yantopa ki thorum aduga mari lenana Sangai Express ki publisher Nisikant sapamna Maraibak Tiraba, Awaba Taraba Re victim singbo, Yokatpa Amadi Makoibu, Tauna Hapa Oina, Akang can be Maite Senu Ewan Asi, Mahang Kasabani, Lunana, Matung the Su, Lamdamasig Awana, Taraba Sing Maruina, Lomi Sing the Su, Angamating Pinanaba, Taurang Taurihaina, Fongdoki. Koi thamoi sokpa wari ngakta ni aseng thamoi sokpa thodok thokhiba ngakta ni laibuk thiba ngakta ni moi je leita laira ba yam thin mi moi jam pukchel jam pixin jam sonjar mi ngakta ni ada sidai da khoi ju khara mateng pang ba darkar le si direct moi da chapani na aina khan ba si laibuk phai hai tar si moi da mateng pang ngam ba si khoi si da pok pani akhoi ma sen pang de kana pang de ma pa la pang de ta khoi pang ta ba ni lomi rom da so khoi pang khal Manipuri matami segi musicologist lyricist oirambada natana Miam na thoidok na sakang na kiba Manipuri site gi kavita na site gi kavita gi mingthon su fangkraba laikhidraba Basaspati Mayum Zent Kumagi sahi marifamari suba mapok komon ngasi pangthokre Manipur Literary Society Imphal Sinduna All Assembly Rota Laiba Hindi Parisat ki hall da pangthokiba thoram aduda lamdam asigi aibi kayana saru yaduna laikhidraba Kaviratana Zent Kumagi Mitam da Haikal Lekat Tamduna Ikai Kunabas Utki Lunana Atia Lairwal Khada Koba Laikhidraba Zent Kumana Iramba Siding Singi Larik Amasu Ngasiki Thoram Aduga Madinen Fongdoki Korirol Loina Silon Lamzing Love Kol Silamgi Wakal Mami Volume 2 Haina Ming Thonma Siding Larik Amangarang Fongkre Thawal District Khambo Fatu Mayalekai gi Mipun Sangda Pangthokiba Larik Fomagi Thoram Aduda Hanagi Minister Dr. Marangthem Narana Athoba Mitungni Lunasar Yaki Thoram Aduga Mari Lenana Dr. Narana Hai Hauziki Matam the Mioiba Singi Marakta Kenaba Kaya Lerakliba Corruption ki thak Wangkhalakliba Nupi Singi thak Hantarakliba Social Issues Singasi Achumba Mayona Purakna Bahonabada Aiba Singna Kuthabagi Matam Oire Manabu Kunaiba Purakna Bahonabada Aiva Singi Taudang Yamna Chawi Haina Dr. Narana Makhataki Tarungi Sargam Oina Aiva Singi Saring Patopaki Taramasu Pangtoki Laliba January Tara Nipan Wak Singi Tarani 20 Pan Manumita Pangtoka Doriba Imoin Irat Tauni Numit Lakpada Southeast Asia Cultural Organization Sikogi Sirulaman Miyamda Pausel Pirakli Hauzik Sanabagi Pau Hupum Doi Suba Sar Susan Singh KCSI CVE Memorial Lekam Knockout Open Kang Tournament Elis ki Kang Wangoi Final Sangmangam Kre
ngasi tournament asigi sanaki ba hanba semi final da LSK Kangkhut Wanggoina Gopal Dev Kangkhut High School bu Panjal Kunni Pantara Mathoida Yama Laksana Maitiba Piramlaga Sathariba Kang tournament asigi final samangam kibane Manipur Kang Association gi meng makhada Singjamai Kang Association sinduna Singjamai singa mathakta leiba Association asigi Kang sangda sathariba Kang tournament asida Manipur gi tongan ba mafam singda gi lakpa Kangkhut taramana Kanglup ani thokna khaiduktana saru yari hayeng tournament asigi ani suba semi final dana NBKA team A Namol Kangkhut amasung Wangoi Kangkhut team B anina lamba tongdaragani Golirda pangthokiba Ket to Referees Fairness and Theory exam the pass tawrakraba state asigi referee mari football referees welfare committee na taram okre committee adun exam adu the pass tawrakraba Joy Singh Monsang L Rojit Maite L Harimon Singh amasung W Springson Singa Wangjing Kodong Popi ground the taram okibani Maharashtra Satharakiba Khelo India Youth Games kingasi Mangani Sanmanumita Manipurna weightlifting masana the silver medal amalobangam kre weightlifting masana ki kilogram marfumato ki kanupta Mainam Martinana silver medal lobangam kibani atoba masana sing oiba boxing da Sanaroi Mari ani super round sangam kre games asigi khokho masana da Karnataka gi Makuta Manipur amuhana maithi hore Ahom Suba State Level Morangthem Kunjo Singh Memorial for Men Soccer Tournament nga sidagi pangthopa hokre soccer tournament asigi ngasi haudopa ki thoram aduda Imphal East Jila Parishad ki member S Niken Manipur Police Operation Imphal East ki assistant SPM Kumarjit Amadi Pauna Memorial Club Usekon Tako Mapal gi President S Sobha ga loinena lamdam adu gi masak nairaba mioi kayana sar yake Pauna Memorial Club Usekon Tako Mapal Sinduna ngasidagi pangthokpa haukiba soccer tournament asigi ahanba ligta BL MEC team A Usekon Laikon gi Sanaroi TS Magazine na match asigi kuntramari suma minute sanki amatangar ba panjal aduna EYWO Bamon Kampu ba panjal amasinoda maiti ba piki ngasidagi pangthokpa haukiba soccer tournament asida football team nifuni thoina sar yari hayeng soccer tournament asigi makha taba league match mari shanargani Taramapan Soba S. Birendra Singh Memorial Soba Division Football Lecta MPSC Manipur Police BMSC Tabungkhok Amadi SKYC Awang Sekmai Mai Pakre ngasi pasoi Assembly Constituency ki manung sana laiba TS Birendra Singh Football Academy ki sanabung sana kiba Football League asigi tare Soba Lecta MPSC Manipur Police na YDO Haino Khongnem Bibo Panjal Mari Amada Maiti Piki Bagalunena Nipan Soba Lectana BMSC Tabungkhok ki sanaroi W Pilot Amadi P Anan Anina Panjal Amam Sanduna NC Club Khongam Pat Panjal Ani Snoda Maiti Papi Bangamke Sathariba Super Division Football League Tournament asigi ngasi sanake ba mapan Super League ta SKYC Awang Sekmai gi sanaroi NGB Swazitna match asigi kontra mapan amasuk yang khaite Super minute singda sankiba Panjal Ani aduna CHIKL Lilong Sajing ba Panjal Ani Sinoda Maiti ba PK Imphal West District Football Association gi miyang makhada Sathariba Football League Tournament asida team taruk na sar yari thas ki tarataruk ta League Tournament asigi makhata ba match ahum sanaragani Hafile India Private Limited na Khangat Kraba Manipur gi nupi football sanarikun meet and greet ki thauramda sar yaragani Hafile India Private Limited na saliba sahi February da Delhi da pangthokadaba thauram aduda malemda maming leraba sahi chamaga taranipan suraba German gi football club ama oiriba FC Bayern Munich ki legendary footballer Vicent Lizaruzuga Notice India gi nupi footballers singa unragani meet and greet ki tharomasi pangthoknaba mamang sahi gi me thada Hafil South Asia gi managing director Zerzen Wolfna wafamas lauthokibani Hafil India Private Limited amadi Eastern Sporting Union Palace Compound anina khusam naduna
यूनियन से सानाबोंग पांगथोकिबा ट्रायल सेलेक्शन अदुदगी सानारोई कुन खंगटपगा मणिपुर की ममिंग लेरबा ESU पैलेस कंपाउंड दगी गोलकीपर अमा याउना नुपी सानारोई तरा YWC लंगथबाल दगी गोलकीपर अमा याउना नुपी सानारोई मापन अदुगा पुलिस टीम दगी सानारोई अमा याउरी This initiative will bring out the future women stars, footballers for India, you know, on the world stage, and most probably lots of them will be from Manipur. So we are starting at a grassroots level where we identified 20 girls that are really good in what they do in playing football, and we want to start by supporting them. So we are taking them to Delhi for a training session where they'll come back with an exposure, meeting an international star, meeting other players. So it'll be a very nice thing for them as well. How's Arabada Moraba Pamohana? Kuntarak Suba drivers dig Thora Manipur Mapam Kayada Parks and a Pang Tunakre, Kodong Tibakaya, my Unatan Lakliba, Tabak Tauba drivers Singasi, Unsung Heruni Haina, Minister Zend Commander Singh Thakre. Amasung Lok Sabada Pass Tokiba. Citizenship Amendment Bill sin Tarataru at the moment withdraw Togadabani Haiba demanda Manipur People's Party MPP na release a crate.